ꯑꯁꯤꯗꯤ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯩ ꯌꯥꯎꯁꯪ ꯌꯥꯎꯕ ꯐꯪꯉꯔꯣꯏꯀꯣ ꯍꯟꯗꯛꯇꯤ ꯑꯗꯨꯅ ꯊꯃꯣꯏꯁꯦ ꯌꯥꯝ ꯀꯥꯏꯑꯦꯕ ꯑꯩꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯐꯪꯉꯛꯇꯕꯁꯦ ꯀꯨꯏꯔꯦꯕ ꯍꯥꯏꯕꯗꯤ ꯀꯣꯔꯣꯅꯥ ꯇꯧꯈꯤꯕꯗ 2000 ꯀꯌꯥꯗꯩꯅꯣꯅꯦ 2020 ꯍꯣꯏ 20ꯗꯒꯤ ꯑꯩ ꯊꯥꯕꯜ ꯆꯣꯡꯕ ꯐꯪꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛ 22 ꯌꯧꯔꯕꯅꯦ ꯆꯍꯤ 2 ꯊꯥꯕꯜ ꯆꯣꯡꯉꯛꯇ꯭ꯔꯕꯅꯦ ꯑꯗꯨꯗꯨꯅ ꯑꯩ ꯊꯥꯕꯜ ꯌꯥꯝ ꯆꯣꯡꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯣꯏꯅ ꯏꯊꯟꯇ ꯆꯣꯡꯉꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯗ꯭ꯔꯦꯁꯁꯦ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯝ ꯁꯤꯜꯂꯒ ꯑꯗꯨꯝ ꯁꯦꯠꯂ ꯆꯣꯡꯉꯛꯀꯦꯕꯀꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯂꯩꯁꯥꯕꯤꯈꯩꯅ ꯑꯗꯨꯝ ꯐꯅꯦꯛꯀ ꯐꯨꯔꯤꯠꯀ ꯁꯦꯠꯄꯗꯣ ꯁꯤꯒꯤ ꯇꯣꯞꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯂꯤꯠꯂꯒ ꯁꯤꯒꯤ ꯐꯅꯦꯛ ꯍꯥꯏꯕꯗꯤ ꯔꯦꯗꯀ ꯁꯤꯒꯤ ꯎꯔꯦꯡ ꯃꯆꯨꯒꯁꯦ ꯊꯥꯕꯜꯒꯤ ꯇ꯭ꯌꯨꯕ ꯃꯉꯥꯜꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯦꯕꯀꯣ ꯁꯤꯗꯕꯨꯗꯤ ꯐꯖꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯁꯦꯠꯄꯗꯕꯨꯗꯤ ꯑꯗꯣ ꯑꯇꯩꯗꯗꯤ ꯑꯗꯨꯝ ꯂꯩꯁꯥꯕꯤꯈꯩꯅ ꯁꯦꯠꯂꯗꯤ ꯑꯗꯨꯝ ꯐꯖꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯏꯆꯝ ꯆꯝꯕ ꯑꯃ ꯁꯦꯔꯅꯤ ꯑꯗꯨꯒ ꯁꯤ green ꯂꯩꯔꯦ green ꯎꯔꯦꯡ ꯃꯆꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ red tops ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯤꯠꯄꯁꯦ ꯁꯤꯁꯦ ꯃꯤꯁꯣꯗꯒꯤ ꯂꯩꯕꯅꯤ ꯌꯥꯝꯅ ꯍꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯗꯕ ꯈꯪꯗꯦ ꯑꯗꯨꯝ ꯐꯖꯕꯩ ꯇꯥꯏꯞꯇ ꯐꯖꯩꯕꯀꯣ ꯑꯗꯨꯏ ꯊꯥꯕꯜ ꯃꯈꯜ ꯈꯔ ꯆꯣꯡꯉꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯐꯅꯦꯛꯁꯨ ꯌꯥꯝ ꯄꯣꯔꯛꯈꯤꯕꯗꯣ ꯁꯤ ꯑꯁꯪꯕꯁꯦ ꯄꯣꯔꯛꯄꯗ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩ ꯁꯤ ꯑꯗꯨꯝ ꯁꯦꯠꯆꯕꯅꯦ ꯌꯦꯡꯉꯣ ꯑꯉꯥꯡꯕꯒ ꯎꯔꯦꯡ ꯃꯆꯨꯒꯁꯦ ꯑꯗꯨꯝ ꯆꯥꯟꯅꯕꯅꯦꯕꯀꯣ ꯊꯥꯕꯜ ꯃꯉꯥꯜꯗ ꯇ꯭ꯌꯨꯕ ꯃꯉꯥꯜꯗꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯣ ꯑꯩ ꯁꯤ ꯁꯦꯠꯂꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯆꯠꯄ ꯁꯤ ꯏꯆꯝ ꯆꯝꯕꯁꯦ ꯁꯤꯒꯨꯝꯕ ꯇꯣꯡꯉꯁꯨ ꯑꯗꯨꯝ ꯐꯖꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯐꯅꯦꯛ ꯁꯨꯃꯥꯏꯅ ꯐꯨꯔꯤꯠ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤꯀꯣ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯅꯤꯁꯨꯕꯁꯨ ꯌꯥꯝ ꯑꯔꯥꯏꯕ ꯆꯣꯡꯉꯦ ꯃꯤ ꯃꯌꯥꯝ ꯆꯣꯡꯕꯗꯤ ꯌꯥꯝ ꯐꯖꯕ ꯑꯃꯀꯣ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯈꯣꯡꯗ꯭ꯔꯕꯣ ꯑꯗꯨꯗꯤ ꯑꯅꯤꯁꯨꯕꯩꯁꯦ ꯀꯃꯥꯏꯅ ꯆꯣꯡꯗꯣꯏꯒꯦ ꯍꯥꯏꯔꯕꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤ ꯆꯣꯡꯉꯒꯦꯀꯣ ꯈꯣꯡꯁꯦ ꯊꯣꯛ ꯂꯥꯎ ꯀꯥꯎꯔꯅꯤ ꯁꯨꯃꯥꯏꯅ ꯀꯥꯎꯔꯅꯤ ꯈꯣꯡ ꯑꯃꯁꯦ ꯁꯨꯃꯥꯏꯅ ꯇꯛ ꯂꯥꯎꯅ ꯊꯝꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯃꯁꯦ ꯌꯦꯠꯂꯣꯝꯁꯤꯅ ꯃꯅꯥꯛꯁꯤꯗ ꯇꯛ ꯂꯥꯎꯅ ꯊꯝꯖꯤꯜꯂꯛꯄ ꯑꯃꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯀꯣ ꯁꯤ ꯐꯖꯕꯅꯦ ꯁꯨꯃꯥꯏꯅ ꯀꯥꯎꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕꯩ ꯋꯥꯅꯤꯅ ꯑꯗꯨꯗꯤ ꯆꯣꯡꯉꯛꯑꯒꯦꯀꯣ 1 2 3 ꯌꯥꯝꯅ ꯂꯥꯏꯕ ꯁ꯭ꯇꯦꯞꯅꯦ ꯍꯥꯏꯔꯛꯑꯒꯦ ꯈꯨꯠꯁꯦ ꯌꯥꯝ ꯊꯣꯜꯂꯤ ꯀꯥꯏꯗꯒꯤ ꯕꯥꯏ ꯇꯧꯕ ꯌꯥꯗꯦ ꯂꯥꯎ ꯁꯤꯗ ꯂꯥꯎ ꯑꯍꯨꯝꯁꯨꯕꯩꯁꯤꯅ ꯍꯧꯖꯤꯛꯀꯤꯅ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯇꯧꯗꯕꯤꯗ ꯁꯤꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀꯥꯔꯒꯅꯦ ꯁꯨꯃꯥꯏꯅ ꯆꯠꯅꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯅꯗꯣꯏꯅꯦꯀꯣ ꯑꯗꯨꯗꯤ ꯆꯣꯡꯉꯒꯦꯀꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣꯕ 1 2 3 mi mayam chong yam na phaja bane chap mana chong bale do adum chong age bidam da kamai na hai kan da smaina sigi khong ye che ye chi da smaina tak lam na ani ra smai to ani khut ke smai to ni ko maina ka tho mani ti ko oi ji smaina ka tho ni duga saina mu chat la mani ani ra hain chat la ni bu duga saina mu no mani hain to ko da ni ko sai thong mu sai nam ta du ba mai lai de sai lai de hain to ni hain chat la ni adu duga hain to ni hain nam mani adu duga hain nam la ko ba so ai ko 1 2 314 15 16 सुमाइने सुबा लेसाबिन खलप लेदनको अदुगा मोय सेटपदि यामना कंफर्टेबल ओइदा मोयदि थाबल जुमा खम खम चोमनेको अदुना
moina set ya ba dress to set ya ba ha ai wa khan da ko adu do muk set la ga muk chong ke mayam ko dress hong ma loi re ado lai sabi ma cham sang ni ko sina chahi tram mi tong tra tru moina set ya ba dress ni ai si gi free chele le si ju mi show da gi ne ko si je dum phajai smaina crop soi kara korap tai ko ado si jam phajai ai gi mi ta di ai na diam phajai ko adu na ai mi show da gi chen mane si je lai sabi ma cham ma la ni ado yak sang ngai ba ji mak ta bu ngaksang ba hangam pan machu aduduga ureng machu tandan machu sigumba se yamna phajadra ne ko aduna ai hojik phane kai machu seli haibada red oina sele aduga lai sabim sa sadani na khumup si tonge khumup oina tonga chongdoi ni ado myam yeminar se chonga moi mu sarga gari na si je si re lai sabim sa sai ni na simu si ga adudi adu chong ba hora ge myam mu मैम ले साबी मचा की खुजोंग तो बनी ना कफने के दिखरा नसाई की दिखरा चोन से ले दिखरा सिना खरा कौरा स्वाइन से ले बका हाबी खुम से सिगुम तो ngai खुम से सिगुम मोने तो ngai सिगुम तो ga चोंग जो थाबा नाम चिन नुआ ना मोदि हाबी सिगुम बा स्वाइन ड्रेस स्वाइन से ला ना कंफर्टेबल लो दा थोइ दोने बा हजि की खोगाम से बा थाबन जों या या दे हम तो नि दना अदुना ai si se bani अदु मैम हौरसी फने से ai से पा फने से पा मोंग सु ता ता दा तो वे बैदि अदुदी अहम थाबन से कमाई तौनी हाबदा मोइने चोंबदा याम फजबसे कई थाबन बुजों अहम स्टेप से स्माइल तौबि चोंगे मैयाम मोइ चोंबदा फजबको दे साबि मियाम पुलप चोंबदा फजबसे ai हाइजरागे से सि हाना चोंगे स्माइल को तलौ तौनी माइ तलौ खा थांगलानि माइ थांगलागा सि खा थांगरानि ने को आदि खरा स्माइल लामना को माइ थांगरानि तलौ ने लामनि अदुदुगा हाना तलौ थमनि को ओइना जदुगा ओइना जो स्मा पुदरानि ये से थमनि अदु ये से स्मा नम थागलानि ओइजो स्माइना ओइजो थागलानि बा ओइजो नम थांदरगा ये से थांदरनि बा माने ये से नम थागलानि स्मा नम दरा ओइजो नम स्मा नम थागला स्मा तो बिनि बा माने को हाइना आदि जोंगा इकोन नाइ दो मामे 1 2 थाबन जोमै वारी लेके बा ai hawai ka gamai tau ke da akoi je ai class 10 karam da class 10 akoi je akoi na class 10 ka ma tam du da akoi school do 11 12 half trip ko hoji pudi half trip ko duna class 10 karam ina akoi na mu chau saw da ko duna akoi na pass pass pa gi ke no to bai tare tambagi school jida lai bai tare ahinga lega ko khambra adu da lai bisa akoi ni pi me am lai ba du lai bisa imoi nu ma tam ne ba du ga adu da lai ga अदुदा लेरगा इमोइनु जे थाबल लेबो को खोई थांना लमलाई दुदा दम इमोइनु दा थाबल लेबने को दा आई जे थाबन जोम चनिंग मजिदा ओजाना याद्रबो को चतपदो दुदा यादब जिदा को जे साउनिंगे खोई खरा साउनिंगे बो साउनिंग बदाई दे मोइ जे ओजागा लोइ तुंगरा कांदो अदुदा लाओ चलाजे न हागा खोई लिथोकम लेबो को मनिंगदा अदुदा मनिंगे तमनई गाइना खोदई गाय याम हाइबने को अदुदा स्कूल गुम जिदि दम तमना गनबा खोपे याम थोकटने को अदो केनो तोबा अदुदा चले चला कोई चला चोंदी चोंदी ना आइगुम्बा थाबा याम चोंजनिंबा मोय खरा या वाइ ताइ मोय मरी को आइगा मंगा अखोय मंगा जे लिथोगा मनिंगे लिथो चले लबुक से छांगे बको लबुक सिदा फावरा एक्ट ग्रंग चलगा लबुक ता ग्रंग चेले अखोय मंगा जे कीबगा केम खंगोते को दैदि थाबन मफम जे यौरे हक्ता कीना लंबी दगा से को कीना ने को चेले दे थाबन मफम यौरे अदुम कांदा आइदो जोकिंग अम लिले को अदुगा जीन्स सम सेले चोंबा हाइ तारे समगे स्माइल बुले माइगे काय काय बाइ सुके के देदन को हजिक वीडियो में खर नंबर खर के वाने को सुके के दे माइ दे काय इंगम थाने को माइ दे काय गरे को नोंगिं जाने दा ai थाबन जों चलगा थाबन दे दम चोंगा मे माना बे एकता मखन चोंग बे चोंगे तुगा चोंगा मरक सिदने को नुपा म सम हाइ ताइ नुपा सिना कैनो हाइ हाइ ताइ बेमा नंगी खोंगाव द चेंजिंग ट्रेन ai को दा हाइ रे को ai जे स्वाइ लावे को अदो ai को नै काय को बदि केम खने मनु खोंगाव के के नाम से पनि इंगम दा ने मरन से लगा ने को अदुना स्ट्रेचेबल ओबा जीन्स कुम जे कैनो तो ओबा याम चेन नादा गन मने को खिदंग ख अदुना लेंग अदि को अदुना चेन नादा ले मे जे थो ए को थो के चेन चिंग खलगा मु ngada ngam yeng mi am to do to kan sai mi am chung mo dong yeng ha
ꯆꯪꯉꯦꯗꯅꯀꯣ ꯆꯪꯉꯒ ꯊꯥꯕꯜꯒꯨꯝꯕꯁꯦ ꯅꯨꯄꯤ ꯉꯥꯛꯇ ꯁꯝꯅꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯊꯠꯈꯤꯕꯁꯦ ꯌꯥꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯏꯃꯥꯟꯅꯕꯤ ꯃꯁꯦꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯊꯠꯈꯤꯕ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒꯤ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯁꯝꯒꯦ ꯌꯥꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯊꯥꯕꯜꯁꯦ ꯅꯨꯄꯥ ꯃꯔꯛꯇ ꯑꯣꯏꯅ ꯊꯠꯂꯒ ꯁꯝꯃꯦꯕꯀꯣ ꯁꯝꯃꯒ ꯆꯣꯡꯃꯤꯟꯅꯩ ꯅꯨꯄꯥꯗ ꯑꯣꯏꯅ ꯆꯣꯡꯉꯦ ꯑꯗꯨꯒ ꯑꯩꯒ ꯁꯝꯅꯩ ꯅꯨꯄꯥꯗ ꯑꯩꯉꯣꯟꯗ ꯍꯜꯂꯛꯄ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯝꯕꯔ ꯄꯤꯔꯝꯃꯣꯅ ꯍꯥꯏꯕꯀꯣ ꯑꯗꯨꯗ ꯑꯩꯁꯨ ꯐꯣꯟ ꯄꯥꯏꯗꯦꯕꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯏꯃꯥꯟꯅꯕꯤꯒꯤ ꯅꯝꯕꯔ ꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯩ ꯄꯤꯔꯝꯃꯒ ꯇꯧꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯪ ꯉꯔꯥꯡ ꯈꯣꯡꯒ꯭ꯔꯥꯎ ꯆꯦꯟꯁꯤꯒꯗꯕꯗꯣ ꯍꯥꯏꯔꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨ ꯅꯪ ꯂꯣꯗꯣ ꯍꯥꯏꯔꯦꯀꯣ ꯇꯧꯔꯦ ꯍꯦꯛꯇ ꯅꯣꯛꯄꯅꯦ ꯏꯃꯥ ꯑꯩꯗꯤ ꯑꯁ ꯑꯗꯨ ꯊꯥꯕꯜ ꯍꯦꯛ ꯌꯧꯔꯛꯑꯗꯤ ꯑꯗꯨꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯃꯤꯉꯣꯟꯗꯒ ꯀꯩꯝꯇ ꯏꯀꯥꯏꯕꯒ ꯐꯥꯎꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯤꯊꯣꯛꯄꯗꯣ ꯃꯤ ꯈꯨꯗꯤꯡꯒꯤ ꯂꯤꯕꯀꯣ ꯑꯩ ꯁꯤ ꯋꯥꯔꯤꯁꯦ ꯈꯪꯗꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯑꯩ ꯏꯃꯥꯟꯅꯕꯤꯒꯩ ꯈꯪꯗꯕ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯑꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯂꯤꯔꯤꯁꯦ ꯚꯥꯏꯔꯦꯜ ꯆꯠꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯑꯗꯨꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯛꯑꯒꯦ ꯄꯣꯊꯥꯔꯅꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯥꯏ ꯍꯥꯏꯁꯦ ꯑꯩ ꯏꯆꯥꯗꯣ ꯃꯁꯛ ꯊꯤꯅꯕꯨ 하래. Đứng lên xem. Cái lên mà mình video nông kìa. Video nông kìa. Ấy giả thật ra đi chơi cái con chim mama đó. Chim ngay đấy. Tôi mới ăn thằng bấm hở kìa. Cái máy tao đi khai bây giờ. Con đi máy thô con đi. Ở từ đó sáng á đâm thằng cái lá đi nè. Từ sáng này con cái tiết ở kia cái sáng thân đời cái. Hôm lật sáng thì quả hải nè. Con đi. Con hải lên trên cái lá đi. Hải tờ đi. Đây này không được khoảng gì này thiết cái nhiều không được khoảng co đây co chân thân đây thiệt chúng ai cái nào mà cái gì one two three four ꯊꯥꯕꯜ ꯃꯈꯜ ꯈꯔ ꯆꯣꯡꯉꯒꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯁꯨꯃꯥꯏꯅ ꯆꯣꯡ ꯁꯤ ꯊꯣꯛꯂꯒ ꯀꯥꯎꯊꯣꯛꯑꯅꯤ ꯁꯣꯝꯗ ꯇꯛꯂꯥꯎ ꯂꯩꯔꯝꯃꯅꯤ ꯊꯣꯡ ꯀꯥꯎꯊꯣꯛꯑꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯊꯝꯃꯅꯤ ꯊꯣꯡ ꯑꯃꯨꯛ ꯀꯥꯔꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯂꯩꯔꯝꯃꯅꯤ ꯊꯣꯡ ꯀꯥꯎꯊꯣꯛꯑꯅꯤ ꯍꯥꯏꯅ ꯊꯝꯃꯅꯤ ꯍꯥꯏꯅ ꯆꯣꯡꯉꯒꯦꯀꯣ 1 2 3 Let's go! ꯄꯥꯝꯕꯣꯝꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗ ꯖꯥꯂꯤ ꯂꯣꯏ ꯑꯣꯏ ꯃꯅꯤꯡꯁꯨ ꯖꯥꯂꯤ ꯑꯣꯏꯕꯅꯦꯕꯀꯣ ꯄꯝꯒꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ 2018ꯗ ꯏꯁꯥꯅ ꯗꯤꯖꯥꯏꯟ ꯇꯧꯖꯔꯒ ꯇꯨꯈꯤꯕꯅꯦꯕꯀꯣ ꯑꯩꯅ ꯇꯨꯕꯗꯤ ꯅꯠꯇꯦ ꯐꯤꯗꯛꯀꯨꯝꯕ ꯑꯗꯨꯗꯨꯒ ꯗꯤꯖꯥꯏꯟꯒꯨꯝꯕꯗꯣ ꯑꯩꯅ ꯌꯦꯛꯆꯔꯒ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯇꯨꯍꯟꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯅꯤ ꯁꯤꯒꯨꯝꯕ ꯇꯣꯞꯁ ꯂꯤꯠꯂꯗꯤ ꯐꯅꯦꯛ ꯅꯥꯏꯕ ꯁꯦꯠꯇ꯭ꯔꯗꯤ ꯐꯖꯗꯦ ꯑꯩ ꯁꯤ ꯐꯅꯦꯛ ꯅꯥꯏꯕꯁꯦ ꯂꯩ ꯑꯩ ꯁꯤ ꯑꯗꯨꯝ ꯁꯦꯠꯂꯤꯕ ꯂꯤꯠꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯦꯀꯣ ꯑꯩ ꯇꯣꯞꯁꯀꯨꯝꯕ ꯑꯇꯩ ꯄꯣꯔꯛꯇꯦꯕꯀꯣ ꯐꯅꯦꯛ ꯅꯥꯏꯕꯁꯨ ꯑꯇꯩ ꯄꯣꯔꯛꯇꯦ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯍꯟꯖꯟ ꯁꯦꯠꯂꯤꯁꯦ ꯐꯅꯦꯛ ꯅꯥꯏꯕ ꯁꯦꯠꯂꯒ ꯆꯣꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯊꯥꯕꯜꯗ ꯑꯗꯨꯅꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯣꯡꯉꯛꯑꯒꯦ ꯑꯃꯨꯛ ꯑꯃꯨꯛꯁꯦ ꯑꯩ ꯄꯝꯁꯨꯁ ꯑꯣꯏꯅ ꯇꯣꯡꯉꯦ ꯁꯤꯗꯤ ꯊꯣꯛ ꯑꯗꯨꯒ ꯇꯪ ꯀꯥꯔꯅꯤ ꯑꯗꯨꯒ ꯂꯦꯛꯁ ꯑꯃꯨꯛ ꯊꯥꯡꯒꯠꯂꯅꯤ ꯑꯣꯏꯜ ꯑꯃꯨꯛ ꯊꯥꯡꯗꯣꯔꯅꯤ ꯑꯗꯨꯒ ꯁꯥꯏꯅ ꯑꯃꯨꯛ ꯁꯥꯏꯟ ꯇꯧꯔꯅꯤ ꯈꯣꯡ ꯁꯥꯏ ꯊꯥꯡꯗꯣꯛꯑꯅꯤ ꯁꯥꯏꯅ ꯊꯥꯡꯗꯣꯛꯑꯅꯤ ꯇꯪ ꯈ꯭ꯋꯥꯡꯁꯦ ꯁꯥꯏꯅ ꯅꯤꯛꯑꯝꯕ ꯍꯥꯏꯇꯥꯔꯦ ꯁꯥꯏꯅ ꯇꯛ ꯊꯦꯛꯂꯒ ꯃꯅꯤꯡꯗ ꯑꯃꯨꯛ ꯊꯦꯛꯂꯝꯕ ꯍꯥꯏꯇꯥꯔꯦ ꯇꯧꯔꯒꯦ ꯑꯗꯨꯗꯤ 1 2 ꯏꯆꯥ ꯅꯨꯄꯥꯅꯤꯀꯣ 1 2 3
Anh tôi đã con khởi động bây giờ vậy. Em like cái gì hay đập cái gì? Mấy tôi mấy áo trộn ăn trộn theo मैं मैं मुख्य वीडियो से सारे संचार के मैं लाइक सब्सक्राइब शेयर तो करोगे ना बाय